Masih matanda Presiden di Papan Landa Pabigadawa Dimana penjara Tokjong Munang Sing Presiden Standard Welfare Club isu masih vaksinasi Presiden di Pampunda kami nak kita bertasu nurutkan decision. Masih matanda guest of honor di Papan Landa election Bigadawa Dimana penjara Nungtongbong Somendra Singh ex chairperson Global Grand Panchayat Sigi guest of honor di Papan Landa election Bigadawa request of sir. Presiden Mayor Habibie Presiden Asik ya school level function sudah bagi CPS Presiden guest of honor na Papan Landa election ikut betul mesti program di maka sasar koi na asik ya school level CPS Presiden guest of honor na koi lagi anu di guest sudah tapi na bagi kita diciptakan. Masih Standard Welfare Club Muhammad Panglekay na sinjaduna angkop saliba prize distribution sida apoy bagi election diliba hamda Lasham Gol Singh Brigadier Lieutenant General Manager amadi Tokjong Munang Singh President SWC amadi Tongthongam Somendra Singh Chairperson Tongthong JP amadi Lekay Singh Lagi-lagiba Ahalaman Singh amadi Mai Ben Sabi Singh Nawabu Sida Welcome Club ki Maikay kita Ramuksa amadi Paromasi ko Mahubudi Lolo Kuna sarap yang saya wafat di Tanzania itu kan, kau yang sisa ni kan, function si satu singgu, tunggu lebih dah dan mai pak pak dari pun kau pun jual tak kau jual ni masih dah, dekat saya lagi ni kan, apa nama baru tahu kena, nama dia tu macam tu lah, function si biar bina apa nama dah hygiene bina tu, mungkin buat ada tolak dia, dari umat hawa dekat itu sosial tahu kan, jadi ada dia hawa tahu dah jadi, kalau dominan lagi hawa tahu dia buat dia, mai ya isian dia tu tahu dia. Kenapa? Lu kalau tahu tak sih nak kau tak jadi kenapa kalau dia begitu? Macam orang kan sini fakta cek kalau berapa, tunggu doang apa yang thola dah. Pada hari tahu sih kau bila berjalan, kau betul betul tangan kau betul betul kau bila berjalan dah. Kenapa thola dia sih dah? Kalau betul tahu kita tahu yang nanti dekat itu udah, kita kalau dekat dia ada semua tahu dah dia pun kali dong gitu. Kau itu tahu yang tahu ni. Sosial tahu ni, dekat ini dia yang tahu kita kenapa thola dia gitu. Orang tahu ni kalau member dari dekat apa ni kata kata, kenapa ini dia yang thola dia sosial tahu tu. Jangan dimakan, matu tak begitu. Kalau siapa tahu dah, yang jauh dia tak tahu kalau tahu lah. Kalau mati mana nak tahu kita orang kita tu dah. Thola jauh mati tak ada, semua tahu ni si tahu itu baik boleh hai wajib, kenapa hai wajib ni? Aduh betul tak betul khabar saya mai bang khabar saya dekat khabar korang tahu kita dekat itu kalau tahu khabar korang sih dah betul makoi pun khabar video sial apa kan berapa gamme pada gamme waktu berita tahu itu khabar tu semua tahu pada itu khabar dia aduh betul apa khabar dia hal lagi aduh betul tak khabar korang tahu kan betul kalau tahu orang dah berarti pak kita kalau di market ni hendak isi jari siapa buat itu tentek. Mari adalah wajib kita tampil kita berkaitan kau tahu saja. Betul tak? Segi orang masih presiden muslim bersama kami untuk
ꯊꯝꯂꯤꯕꯁꯤꯡ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯤꯕ ꯂꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯉꯥꯎꯄꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯁ꯭ꯇꯦꯟꯗꯔꯠ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕ ꯋꯥꯡꯕꯟ ꯃꯅꯤꯡ ꯂꯩꯀꯥꯏꯅ ꯂꯝꯗꯝ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯗ ꯇꯝꯂꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯐꯕ ꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯁꯤꯟꯕꯤꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯇꯔꯐꯇꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯀ꯭ꯂꯕꯄꯨꯁꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯊꯧꯅꯤꯖꯩ ꯑꯁꯤꯒꯤ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯁꯥꯟꯅꯕꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯣꯏꯔꯣ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯇꯥꯔꯛꯄꯕꯨꯁꯨ ꯃꯈꯣꯏꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯄꯤꯕꯤꯅꯕꯁꯨ ꯑꯩꯅ ꯀ꯭ꯂꯕꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯀ꯭ꯂꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯁꯣꯖꯧ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯗꯤ ꯉꯁꯤꯒꯤꯁꯤꯃ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯗꯕ ꯃꯈꯣꯏꯅ ꯁꯤꯟꯗꯕꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯣ ꯍꯣꯠꯅꯗꯅ ꯃꯇꯦꯡ ꯊꯣꯛꯅ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯕꯨ ꯐꯪꯗꯦ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯌꯥꯎꯕ ꯑꯣꯏꯌꯨ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀ꯭ꯂꯕꯅ ꯁꯤꯜꯂꯛꯄ ꯊꯧꯗꯥꯡꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯔꯕꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯤꯗ꯭ꯔꯕꯗꯤ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯃꯃꯩꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯄꯥꯡꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ ꯃꯗꯨ ꯊꯣꯛꯍꯟꯒꯨꯝꯁꯤ ꯌꯥꯔꯕꯗꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯏꯕ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯃꯇꯦꯡ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯄꯤꯖꯔꯒ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯤꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯅꯤꯡ ꯄꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯕꯨ ꯂꯧꯖꯒꯦ ꯆꯠꯂꯤꯕ ꯆꯍꯤ 2025 ꯁꯤꯗ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯑꯅꯤꯈꯛꯇꯪ ꯍꯥꯟꯅ ꯀꯧꯈꯠꯆꯒꯦ ꯑꯍꯥꯟꯕꯗ ꯊꯣꯛꯆꯣꯝ ꯄꯤꯄꯤꯂꯤꯀꯥ ꯆꯅꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯔꯇꯟ ꯁꯤꯡ ꯑꯃꯗꯤ ꯊꯣꯛꯆꯣꯝ ꯀꯕꯤꯇꯥ ꯗꯦꯕꯤ ꯃꯥꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ ꯂꯤꯇꯜ ꯑꯦꯟꯖꯦꯜꯁ ꯄꯦꯔꯥꯗꯥꯏꯁ ꯁ꯭ꯀꯨꯜ ꯋꯥꯡꯕꯜꯅꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯣꯡꯊꯣꯡꯕꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡ ꯆꯤꯌꯔꯄꯔꯁꯟ ꯋꯥꯡꯕꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯄꯨ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯧꯊꯣꯛꯆꯔꯤ ꯂꯦꯡꯈꯠꯄꯤꯔꯣ ꯊꯣꯛꯆꯣꯝ ꯄꯤꯄꯤꯂꯤꯀꯥ ꯆꯅꯨ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯔꯇꯟ ꯁꯤꯡ ꯑꯃꯗꯤ ꯊꯣꯛꯆꯣꯝ ꯀꯕꯤꯇꯥ ꯗꯦꯕꯤ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ ꯂꯤꯇꯜ ꯑꯦꯟꯖꯦꯜꯁ ꯄꯦꯔꯥꯗꯥꯏꯁ ꯁ꯭ꯀꯨꯜ ꯋꯥꯡꯕꯜ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯒ꯭ꯔꯦꯗꯅ 6.17
ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯁꯥꯇ꯭ꯔꯒꯤ ꯑꯁꯤ ꯃꯥꯔꯛꯇꯣ ꯄꯥꯛꯁꯟꯗꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯄꯥꯈꯠꯄꯤꯔꯛꯂꯤꯕꯁꯤ ꯃꯊꯪꯗ ꯑꯣꯀ꯭ꯔꯝ ꯗꯤꯕ꯭ꯌꯥ ꯂꯛꯁꯃꯤ ꯗꯦꯕꯤ ꯗꯇꯔ ꯑꯣꯐ ꯑꯣꯀ꯭ꯔꯝ ꯖꯤꯇꯦꯁꯣꯔ ꯑꯃꯁꯨꯡ ꯑꯣꯀ꯭ꯔꯝ ꯁꯩꯇꯄꯇꯤ ꯗꯦꯕꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯄꯤꯔꯒ ꯅꯤꯡꯁꯤꯡꯖꯔꯤ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ KM ꯂꯣꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯥꯡꯉꯕꯣꯛ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯒ꯭ꯔꯦꯗꯅ 6.50 ꯄꯦꯔꯦꯟꯁꯁꯤꯡ ꯁꯤꯗ ꯂꯣꯏꯅꯅ ꯀꯥꯈꯠꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯕꯅꯤ ꯀꯥꯈꯠꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯅ ꯑꯗꯨꯝ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯥꯒꯠꯆꯔꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯍꯥꯏꯅꯤꯡꯉꯥꯏ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝꯅ ꯇꯦꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯅꯤꯅ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯗꯥꯟꯁꯅ ꯈꯔ ꯍꯦꯟꯅ ꯌꯥꯎꯏ ꯃꯔꯝꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯜꯆꯔꯦꯜꯒꯤ ꯗꯥꯟꯁꯀꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯧꯈꯠꯆꯔꯤ ꯃꯗꯨꯗꯤ ꯑꯁꯥꯄꯨꯔꯗ ꯊꯣꯛꯆꯣꯝ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯛꯄ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯃꯨꯅꯥꯜ ꯁꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯁ꯭ꯇꯦꯟꯗꯔꯗ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯒ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯁꯤ ꯄꯤꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯟꯗꯛ ꯆꯍꯤ 2025 ꯑꯁꯤꯗ ꯁ꯭ꯇꯦꯟꯗꯔꯗ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕꯅ ꯀꯣꯟꯕꯗ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯁꯤꯗ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯃꯥꯔꯛ ꯈ꯭ꯋꯥꯏ ꯋꯥꯡꯅ ꯐꯪꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅ ꯀꯧꯈꯠꯀꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯣꯀ꯭ꯔꯝ ꯔꯥꯀꯦꯁ ꯁꯤꯡ son of ꯑꯣꯀ꯭ꯔꯝ ꯔꯇꯟ ꯁꯤꯡ ꯑꯃꯗꯤ ꯑꯣꯀ꯭ꯔꯝ ꯖꯦꯔꯤꯅꯥ ꯗꯦꯕꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯄꯤꯔꯛꯎ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯒ꯭ꯔꯦꯗꯅ 9.00 ꯐꯪꯉꯤ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ KM ꯕ꯭ꯂꯣꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯀꯥꯈꯠꯄꯤꯔꯒ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯥꯒꯤ ꯃꯊꯪꯗ ꯁꯦꯝ ꯁꯥꯒꯗꯕ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯇꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯇꯥꯈꯤꯕꯅꯤ ꯑꯉꯥꯡꯗꯨꯗꯤ ꯅꯤꯡꯊꯧꯖꯝ ꯗꯤꯜꯕꯔꯠ ꯁꯤꯡ son of ꯅꯤꯡꯊꯧꯖꯝ ꯕꯕꯥꯅꯟꯗ ꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤ ꯗꯦꯕꯤ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯒ꯭ꯔꯦꯗꯅ 8.17 ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ ꯁꯜꯇꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯑꯝꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯄ꯭ꯔꯁꯤꯗꯦꯟ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣ ꯄ꯭ꯔꯥꯏꯖ ꯑꯃꯒꯁꯨ ꯄꯤꯕꯤꯈꯣ ꯅꯤꯡꯊꯧꯖꯝ ꯒꯤꯜꯕꯔꯠ ꯁꯤꯡ son of ꯅꯤꯡꯊꯧꯖꯝ ꯕꯕꯥꯅꯟꯗ ꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤ ꯗꯦꯕꯤ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯁ꯭ꯀꯨꯜꯅ ꯁꯜꯇꯤ ꯊꯧꯕꯥꯜ ꯑꯗꯨ ꯃꯥꯅ ꯐꯪꯈꯤꯕ ꯒ꯭ꯔꯦꯗꯅ 8.17 ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯕꯝꯗ ꯈꯨꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯇ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯦ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯁꯤꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯣꯝꯒꯤ ꯁ꯭ꯇꯦꯖꯀꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯐꯝꯕꯤꯅꯕ ꯑꯝꯇ ꯁꯤꯟꯕꯤꯅꯕ ꯑꯦꯔꯦꯟꯖ ꯇꯧꯕꯤꯅꯕ